ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ, ꯉꯁꯤꯁꯨ ꯑꯩ ꯍꯤꯡꯒꯣꯜꯗ ꯀꯨꯝꯊꯔꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯃ ꯍꯤꯟꯖꯥꯡ ꯍꯥꯏꯒꯗ꯭ꯔꯥ ꯎꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯃ ꯌꯦꯡꯍꯟꯒꯦ ꯃꯌꯥꯝ꯫ ꯑꯩꯒꯤ ꯍꯪꯒꯥꯝꯁꯦ ꯌꯦꯡꯉꯣ, ꯑꯩꯅ ꯑꯅꯤ ꯑꯍꯨꯝ ꯑꯩꯈꯣꯏꯒꯤ ꯂꯝꯇꯥ ꯆꯥꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ, ꯑꯗꯣ ꯍꯧꯖꯤꯛꯐꯥꯎ ꯐꯔꯤ ꯑꯅꯤ ꯑꯍꯨꯝ ꯊꯝꯃꯦ ꯃꯔꯨ ꯂꯣꯛꯀꯦꯅ꯫ ꯏꯪꯈꯣꯜꯁꯨ ꯉꯥꯏꯍꯥꯛ ꯌꯦꯡꯉꯣ ꯃꯌꯥꯝ, ꯍꯧꯖꯤꯛꯀꯤ ꯃꯅꯥꯗꯨꯁꯨ ꯑꯩ ꯎꯠꯂꯛꯀꯦꯕꯀꯣ꯫ ꯁꯤꯅ ꯑꯋꯥꯊꯕꯤ, ꯑꯋꯥꯊꯕꯤꯁꯦ ꯐꯖꯔꯗ꯭ꯔꯥ ꯃꯌꯥꯝ, ꯐꯖꯕꯅꯦ ꯌꯦꯡꯉꯣ꯫ ꯑꯗꯩ ꯁꯤ ꯂꯩꯁꯦ ꯑꯩ ꯎꯗꯤ ꯎꯔꯦ, ꯃꯃꯤꯡꯗꯤ ꯈꯪꯗꯦꯕꯀꯣ꯫ ꯁꯤꯁꯤ ꯃꯇꯣꯝꯗ ꯍꯧꯖꯔꯛꯄꯅꯦ, ꯑꯩꯅ ꯌꯥꯝ ꯐꯖꯅ ꯑꯃꯨꯛ ꯃꯥꯁꯦ ꯊꯥꯕꯤꯕ꯫ ꯐꯖꯗ꯭ꯔꯥ? ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯁꯨ, ꯃꯃꯤꯡꯗꯤ ꯈꯪꯗꯦ ꯑꯩꯁꯦ, ꯃꯁꯤ ꯎꯔꯦ ꯑꯩ ꯃꯅꯤꯄꯨꯔꯗꯁꯨ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯎꯠꯂꯛꯀꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥꯁꯦ ꯌꯥꯝ ꯐꯕ, ꯃꯣꯏꯒꯤ ꯑꯁꯥꯃꯤꯁꯁꯤꯡꯅ ꯌꯥꯝ ꯆꯥꯕ ꯃꯅꯥꯅꯦꯕꯀꯣ ꯃꯌꯥꯝ꯫ ꯑꯗꯣ ꯑꯩꯁꯨ ꯆꯥꯗꯤ ꯆꯥꯔꯦ, ꯀꯃꯥꯏꯅ ꯆꯥꯒꯦ ꯀꯩ ꯀꯥꯟꯅꯒꯦꯗꯣ ꯎꯠꯆꯔꯛꯀꯦ ꯇꯧꯕꯅꯤ ꯃꯌꯥꯝ ꯌꯦꯡꯉꯣ꯫ ꯁꯤꯒꯤꯁꯤꯅꯦ ꯌꯦꯡꯉꯣ, ꯃꯣꯏ ꯑꯁꯥꯃꯤꯁꯁꯤꯡꯅ ꯁꯤꯁꯦ ꯚꯦꯗꯣꯂꯇꯥ ꯀꯧꯋꯦ, ꯚꯦꯗꯣꯂꯇꯥ꯫ ꯑꯗꯨꯒ ꯑꯩꯅ ꯒꯨꯒꯜꯗ ꯊꯤꯕꯗꯀꯣ ꯃꯥꯁꯦ ꯁ꯭ꯄꯪ ꯚꯥꯏꯟ ꯍꯥꯏꯅ ꯊꯣꯛꯑꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯥꯏ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ꯫ ꯑꯗꯣ ꯑꯁꯥꯃꯤꯁꯁꯤꯡꯅꯁꯨ ꯃꯁꯤ ꯌꯥꯝ ꯍꯦꯛꯑꯦꯕ, ꯁꯝꯕꯜꯗꯒꯤ ꯀꯔꯤ ꯀꯔꯥ ꯇꯧꯔꯒ ꯊꯥꯁꯨ ꯊꯥꯏꯌꯦꯕ꯫ ꯑꯗꯣ ꯀꯩꯀꯩꯗ ꯐꯒꯦ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯅꯥꯕꯒꯨꯝꯕ, ꯌꯥꯝ ꯆꯥꯁꯜꯂꯨꯔꯒ ꯑꯣꯚꯔ ꯏꯇꯤꯡ ꯇꯧꯔꯒ ꯄꯨꯛ ꯅꯥꯕ, ꯑꯗꯒꯤ ꯑꯊꯔꯥꯏꯇꯤꯁ, ꯑꯗꯒꯤ ꯏꯟꯐꯔꯇꯤꯂꯤꯇꯤ ꯑꯣꯏꯕꯒꯨꯝꯕꯒꯗꯁꯨ ꯌꯥꯝ ꯐꯩ ꯍꯥꯏꯌꯦ ꯃꯌꯥꯝ꯫ ꯑꯗꯣ ꯍꯦꯟꯅ ꯈꯪꯅꯤꯡꯉꯗꯤ ꯃꯌꯥꯝ ꯒꯨꯒꯜꯗ ꯁꯔꯁ ꯇꯧꯕꯤꯌꯣꯕꯀꯣ, ꯁ꯭ꯄꯪ ꯚꯥꯏꯟ ꯍꯥꯏꯔꯒ ꯌꯥꯎꯕꯅꯦ꯫ ꯑꯗꯨꯒꯅꯦ ꯚꯦꯗꯣꯂꯇꯥ ꯍꯥꯏꯅꯁꯨ ꯌꯥꯎꯕꯅꯦ꯫ ꯑꯗꯨ ꯌꯦꯡꯉꯣ, ꯃꯔꯤ ꯆꯠꯂꯒ ꯄꯪꯍꯧꯗ ꯍꯧꯋꯦꯕ ꯁꯤꯁꯦ꯫ ꯃꯤꯅꯅꯦ ꯃꯁꯥ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ, ꯄꯨꯛ ꯅꯥꯕꯒꯨꯝꯕ ꯇꯧꯔꯛꯄ, ꯑꯗꯒꯤ ꯀꯩꯀꯩ ꯑꯅꯥꯕꯒꯤ ꯃꯣꯏ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯀꯥꯟꯗ ꯃꯥꯁꯦ ꯊꯤꯔꯒ ꯆꯥꯏꯌꯦꯕꯀꯣ꯫ ꯑꯗꯣ ꯃꯣꯏꯅ ꯀꯃꯥꯏꯅ ꯆꯥꯒꯦꯗ ꯃꯅꯥꯁꯦ ꯕꯣꯔꯥ ꯆꯥꯏ, ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯑꯣꯡ ꯑꯃꯅꯅꯦꯀꯣ, ꯑꯩꯈꯣꯏ ꯒ꯭ꯔꯥꯏꯟꯗꯔꯗ ꯃꯅꯥꯁꯦ ꯇꯛꯈꯥꯏꯔꯦꯗꯅ ꯄꯦꯁ ꯁꯦꯝꯃꯦꯗꯅ, ꯑꯗꯨꯒ ꯉꯥꯒꯨꯝꯕ ꯌꯦꯟꯒꯨꯝꯕꯗ ꯍꯥꯞꯄꯒ ꯊꯣꯡꯉꯒ ꯆꯥꯏ ꯃꯌꯥꯝ꯫ ꯑꯗꯣ ꯃꯅꯝꯗꯤ ꯌꯥꯝ ꯅꯝꯊꯤ ꯍꯥꯏꯇꯥꯔꯦ ꯃꯥꯁꯦ, ꯃꯅꯝꯗꯤ ꯐꯖꯅ ꯀꯟꯕ ꯑꯣꯏ ꯑꯗꯣ, ꯃꯅꯝ ꯌꯥꯝ ꯅꯝꯃꯦ ꯑꯩꯅ ꯍꯧꯖꯤꯛ ꯅꯝꯕꯗ꯫ ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛ ꯈꯛꯇꯤ ꯆꯥꯔꯦ ꯕꯣꯔꯥ ꯀꯣ, ꯑꯗꯣ ꯕꯣꯔꯥ ꯑꯣꯏꯅ ꯆꯥꯕꯗꯤ ꯑꯗꯨꯝ ꯍꯥꯎꯋꯦ꯫ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯃꯣꯏꯅ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯈꯥꯏꯔꯒ ꯉꯥ ꯊꯣꯡꯕ, ꯌꯦꯟ ꯊꯣꯡꯕꯗ ꯍꯥꯞꯄꯒ ꯆꯥꯏ ꯍꯥꯏꯕꯗꯣ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛꯐꯥꯎ ꯆꯥꯗ꯭ꯔꯤ꯫ ꯑꯗꯨꯁꯨ ꯅꯣꯡꯃꯗꯤ ꯆꯥꯒꯦꯗꯤ ꯈꯜꯂꯦ꯫ ꯑꯗꯣ ꯑꯩꯅꯅꯦꯀꯣ, ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯕꯗꯣ ꯒꯨꯒꯜꯗ ꯌꯦꯡꯕꯗ ꯃꯥꯒꯤ ꯀꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦ ꯃꯌꯥꯝ꯫ ꯑꯗꯨꯒꯤ ꯑꯩꯅ ꯈꯤꯇꯪꯁꯨ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯃꯅꯤꯡꯗ ꯍꯥꯞꯄꯛꯀꯦꯕꯀꯣ꯫ ꯑꯗꯨꯒ ꯃꯥꯒꯤ ꯂꯩꯁꯤꯁꯨ ꯈꯨꯐꯖ ꯑꯃ, ꯄꯤꯛꯇ꯭ꯔꯨ ꯑꯩꯈꯣꯏꯒꯤ ꯄꯤꯡ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗꯅꯅꯦ ꯑꯉꯥꯡꯕ ꯇꯧꯔꯒ ꯕꯦꯜꯕꯦꯠꯀꯤ ꯇꯥꯏꯞ ꯇꯧꯔꯒꯅꯦ ꯌꯥꯝ ꯀꯨꯞꯅ ꯁꯥꯠꯂꯦ꯫ ꯑꯗꯨ ꯌꯦꯡꯉꯨ ꯃꯌꯥꯝ, ꯃꯨꯟꯅ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ, ꯈꯪꯉꯗꯤ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯗꯤ ꯃꯅꯤꯄꯨꯔꯗꯗꯤ ꯈꯪꯗꯦ, ꯑꯩ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇ꯭ꯔꯤꯀꯣ ꯌꯨꯝꯗ ꯂꯩꯔꯤꯉꯩꯗ꯫ ꯁꯤꯗꯗꯤꯅꯦ ꯃꯤꯅ ꯍꯦꯛꯇ ꯊꯤꯕ ꯂꯥꯛꯑꯦ ꯍꯤꯡꯒꯣꯜꯗ, ꯅꯪꯒꯤ ꯍꯧꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯍꯥꯏꯅ ꯍꯦꯛꯇ꯫ ꯑꯗꯣ ꯌꯦꯡꯉꯨꯀꯣ ꯃꯌꯥꯝ, ꯑꯩꯅ ꯏꯁꯀ꯭ꯔꯤꯟ ꯁꯣꯠ ꯇꯧꯔꯒ ꯈꯤꯇꯪꯁꯨ ꯃꯥꯒꯤ ꯕꯦꯅꯤꯐꯤꯠ ꯃꯌꯥꯝꯗꯣ ꯍꯥꯞꯆꯔꯛꯀꯦ, ꯁꯤ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ, ꯒꯨꯒꯜꯗꯁꯨ ꯁꯔꯁ ꯇꯧꯕꯤꯌꯣ꯫ ꯂꯩꯅ ꯃꯥꯒꯤ ꯁꯤꯅꯦ, ꯐꯖꯗ꯭ꯔꯥ ꯃꯌꯥꯝ? ꯊꯦꯡꯛ ꯌꯨ, ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ꯫